ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ ꯇꯣꯂꯦꯟ ꯈꯨꯟ ꯍꯥꯏꯔꯤꯕ ꯂꯛꯈꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯁꯣꯄꯔ ꯃꯩꯅꯥꯅ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯈꯨꯟ ꯑꯆꯧꯕ ꯑꯃ ꯂꯥꯟꯊꯣꯛꯆꯔꯛꯑꯦ ꯁꯤ ꯂꯝꯕꯤꯁꯦ ꯁꯤ ꯂꯝꯕꯤꯁꯤ ꯐꯥꯎꯔꯒ ꯐꯂꯥꯔꯕꯣꯟꯗ ꯇꯥꯗꯣꯏꯅꯦꯕ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖꯅ ꯑꯩꯈꯣꯏꯒꯤ ꯖꯤꯂꯥ ꯗꯔꯕꯥꯔ ꯂꯥꯛꯄꯗ ꯐꯨꯂꯦꯔꯇꯣꯜꯗ ꯑꯩꯈꯣꯏꯒꯤ ꯊꯨꯡꯉꯔꯦ ꯖꯤꯔꯤꯔꯣꯝꯗꯒꯤ ꯑꯗꯨꯒ ꯐꯨꯂꯦꯔꯇꯣꯜꯗꯒꯤ ꯑꯁꯣꯝꯗ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈ꯭ꯔꯦꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯐꯨꯂꯦꯔꯇꯣꯜ ꯇꯥꯔꯒ ꯁꯤꯜꯆꯔ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯑꯔꯤꯕ ꯑꯣꯜ ꯁꯤꯜꯆꯔ ꯔꯣꯗ ꯍꯥꯏꯔꯁꯨ ꯈꯪꯅꯕ ꯃꯥꯅꯦ ꯁꯤꯒꯤꯁꯦ ꯁꯤ ꯆꯠꯈ꯭ꯔꯒ ꯐꯂꯥꯔꯕꯣꯟ ꯍꯥꯏꯕꯗꯨ ꯇꯥꯗꯣꯔꯤꯅꯤ ꯃꯁꯤꯗ ꯂꯥꯛꯆꯔꯤꯁꯤꯅ ꯀꯁꯥꯔꯒꯤ ꯂꯝꯗꯝꯗ ꯌꯥꯝꯅ ꯇꯥꯡꯅ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯃꯈꯛ ꯂꯩ ꯑꯩꯈꯣꯏ ꯇꯣꯂꯦꯟ ꯈꯨꯟꯒꯤ ꯃꯔꯝꯗꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯆꯥꯎꯔꯥꯛꯄ ꯇꯣꯂꯦꯟ ꯈꯨꯟꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯩꯇꯩ ꯈꯨꯡꯒꯪꯅꯤ ꯁꯤꯒꯤ ꯅꯣꯡꯆꯨꯞ ꯂꯣꯝꯗꯗꯤ ꯌꯨꯝꯂꯣꯟ ꯑꯃ ꯂꯩꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯂꯩꯔꯦ ꯕꯔꯥꯛ ꯂꯩꯔꯦ ꯑꯗꯨꯅ ꯁꯣꯝꯗ ꯅꯣꯡꯆꯨꯞ ꯂꯣꯝꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯌꯥꯝ ꯗꯦꯟꯖꯔ ꯑꯣꯏꯗꯅ ꯍꯣꯡꯗꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯨꯔꯦꯟꯒꯤ ꯂꯩꯔꯥꯏ ꯆꯥꯁꯤꯜꯂꯛꯇꯅ ꯌꯨꯝ ꯍꯣꯡꯗꯣꯛꯅꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯅꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯖꯥ ꯕꯁꯟꯇ ꯂꯥꯛꯏꯕ꯭ꯔꯥ ꯇꯣꯂꯦꯟ ꯈꯨꯟꯒꯤ ꯑꯣꯖꯥ ꯉꯥꯉꯣꯝ ꯕꯁꯟꯇ ꯊꯣꯛꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯄꯥꯟꯗꯝꯁꯤꯒꯤ ꯗꯃꯛꯇ ꯑꯣꯖꯥ ꯕꯁꯟꯇꯁꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯁꯥꯝꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯕꯤꯔꯝꯕꯅꯤ ꯚꯤꯄꯤꯁꯨ ꯑꯣꯏꯕꯤꯔꯝꯃꯤ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯕꯣꯟꯇꯥꯔꯥꯄꯨꯔꯒꯤꯁꯨ ꯌꯥꯝ ꯀꯨꯏꯅ ꯆꯍꯤ 9-10ꯃꯨꯛ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯝꯃꯤ ꯇꯣꯂꯦꯟ ꯈꯨꯟꯁꯤ ꯑꯣꯖꯥ ꯕꯁꯟꯇ ꯃꯩꯇꯩ ꯌꯨꯝ ꯀꯌꯥꯃꯨꯛ ꯇꯥꯒꯦ ꯑꯩꯈꯣꯏꯁꯤ ꯆꯥꯝ ꯍꯨꯝꯗ꯭ꯔꯥ ꯄꯥꯡꯒꯟ ꯊꯥꯗꯕꯗ ꯄꯥꯡꯒꯟ ꯁꯣꯄꯔ ꯃꯩꯅꯥꯒꯤ ꯌꯥꯎꯗꯕꯗ ꯇꯣꯂꯦꯟ ꯈꯨꯟ ꯄꯥꯡꯒꯟ ꯍꯥꯏꯅ ꯆꯥꯝ ꯌꯥꯡꯈꯩꯔꯣꯝ ꯂꯩ ꯁꯤ ꯍꯨꯝꯐꯨꯇꯔꯥꯔꯣꯝ ꯁꯤ ꯊꯥꯒꯦ 150ꯔꯣꯝꯅꯦꯕ ꯄꯨꯟꯅ ꯃꯩꯇꯩ ꯄꯥꯡꯒꯟ ꯊꯥꯖꯤꯜꯂꯗꯤ ꯆꯍꯨꯝ ꯃꯊꯛ ꯀꯁꯥꯔ ꯂꯝꯗꯝꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤꯅꯦ ꯈꯨꯟꯁꯦ ꯄꯣꯏꯁꯟ 6-7 ꯂꯝꯕꯤꯗꯤ ꯁꯤꯠ ꯅꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯛꯈꯤꯄꯨꯔ ꯂꯩꯔꯦ ꯂꯛꯈꯤꯄꯨꯔꯁꯤ ꯀꯤꯂꯣꯃꯤꯇꯔ 4.5 ꯑꯗꯒꯤ ꯁꯣꯝꯗ ꯆꯠꯈ꯭ꯔꯒ ꯐꯂꯥꯔꯕꯣꯟꯁꯤ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥ 3 ꯐꯂꯥꯔꯕꯣꯟ ꯇꯨ ꯀꯩꯅꯣ ꯂꯥꯛꯄꯗ ꯂꯛꯈꯤꯄꯨꯔ ꯆꯠꯄꯗ ꯃꯤꯠ ꯋꯦꯅꯤꯅꯦ ꯃꯌꯥꯏ ꯑꯣꯏꯔꯞ ꯂꯩꯕ ꯌꯨꯝ ꯑꯃ ꯏꯄꯨ ꯍꯥꯏꯁꯤ ꯄꯥꯎ ꯄꯣꯛꯄ ꯑꯩꯈꯣꯏ ꯄꯥ ꯄꯣꯛꯄꯅ ꯑꯍꯟ ꯑꯗꯩꯗꯤ ꯌꯥꯏꯃ ꯂꯩꯔꯦ ꯑꯇꯣꯝꯕꯒꯤ ꯑꯇꯣꯝꯕꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯄꯨꯔꯅ ꯁꯤꯡ ꯉꯥꯉꯣꯝ ꯄꯨꯔꯅ ꯁꯤꯡꯒꯤ ꯌꯨꯝꯗ ꯂꯥꯛꯆꯔꯤ ꯑꯣꯖꯥ ꯕꯁꯟꯇꯤꯒꯤꯗꯤ ꯏꯄꯨ ꯑꯇꯣꯟꯕ ꯃꯁꯤꯗ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯂꯩ ꯃꯁꯤ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯦꯡꯖꯕ ꯂꯥꯛꯆꯕꯅꯤ ꯌꯨꯝꯗꯤ ꯂꯩꯔꯦ ꯆꯥꯎꯅ ꯂꯩꯔꯦ ꯑꯗꯨ ꯅꯨꯃꯤꯠꯁꯤ ꯆꯞ ꯆꯥꯅ ꯑꯣꯟꯁꯤꯟꯕ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯑꯁꯣꯝꯗꯒꯤ ꯌꯦꯡꯖꯒꯦ ꯅꯥꯀꯟꯗꯗꯤ ꯇꯞꯊꯔꯦ ꯑꯩ ꯁꯣꯝꯗ ꯑꯝꯇ ꯁꯤꯅꯤ ꯃꯩꯇꯩꯒꯤ ꯌꯨꯝꯖꯥꯎꯁꯤ ꯇꯣꯂꯦꯟ ꯈꯨꯟꯗ ꯉꯥꯉꯣꯝꯒꯤ ꯄꯨꯔꯅ ꯁꯤꯡ ꯍꯥꯏꯕꯀꯣ ꯐꯛꯂꯥꯡꯗꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯔꯤꯕ ꯐꯛꯂꯥꯡ ꯀꯩꯅꯣ ꯂꯩꯔꯤꯅꯦ ꯁꯤꯡꯍꯨꯠꯁꯤ ꯁꯤꯡꯍꯨꯠꯅ ꯍꯥꯞ ꯋꯥꯜꯒꯤ ꯇꯥꯏꯞꯇ ꯑꯗꯨ ꯇꯧꯕ ꯀꯩꯅꯣ ꯎꯆꯟꯒꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯏꯅ ꯂꯩꯇ꯭ꯔꯦ ꯃꯩ ꯃꯅꯨꯡꯗ ꯃꯩ ꯂꯩꯕ꯭ꯔꯥ
nông nông si mangon gi yari imungi mayong ta than biu ne sida sidi karum ol ga sai na nongpo oli ro sya nongpo oli ba upol di si phamen tare mangsok tare adagi naktha tare ada som da di kama sumaina kona tapthabane ba hojik ayam tauna re arei ba lai su leitre da maitai yum chau manung da changjage yam sauna sina akoi gi ningon ka sina pibaka ado akoi maitai gi chatna ra mi si pibaka si da piba adu luhong e ado ningon ka do oja basan da kadai do karamai to ba ningon ka di sini ne ama kada ado mi lei na dre ba nate aina haibadi ningon ka pibaka haina piba tumme ba ado piba si luhong do re ba ado ujiki sei da tummi machan khangde mache budi le roi chatna bi da ha mache di le roi yum pal doi ne ba ado sei da ningon ka da tumam ba machan du mana piba sina luhong agadi kadai da atopa ka da khongdok tai ba khudong chaw matung ina adubu akoi gi yumbu akoi gi pa ba ima na akoi pokpi re akoi ngangoi ngi da di nupa na somda ko abo nupi na somda ne ba lei ri se mathaki che yam taune akoi gi yum jaw su tawi akoi mathak ta phamung pareng sana tharaga akoi chin naw sing tumai alo mayai da di lepa ya ba awan dakan da di lepa ya da ba adagi si changa aga akoi gi hojiki matam da di saksang tongan na khre swai da phunga si swai da lei doi natro si ukhong te ne ba akoi gi kano to budu kari nga maru yuruga sanamba haina akoi ururu leibodo sigi ukhong te ni aduga kari sidais da ima lemren sida begi khobam si leire ada sigi somda lining thau sap channa tawri sumaina adum duk thamai adum maira katpiri bani ne hojik so amta kapo ri line dau gi phajana leire sidi sum pochai thambani ne indon di chei kya subirage somda lepi manga somda lai Rani palo marfu yogri bra sida kano tawbi re ini na luhong akpada sida si yum jaw sida koi huji wali si sida wali si phunga lairu phunga lairu dudi upai le tabina ima imoinu ibe magidi ma asomda phongdok tabni ne akoi matam da su chaksang sumaina hongdok na re da aduga swai da phunga thamnei ba chaksang asom ka chin da leigre asidi phunga ama thamnara me hujik ta thamna da bai wa ne ba chini tolen khunda akoi gi tolen khun khakta natana kasar tampak ta yamna tangna leiriba maitai yumjau si somdi akoi tapthabani na modern living gi akoi chek naga tawraga tapthabane ba sidi masa masu yambagi keno tawbane ba yam phajana sidadi somda keno tawdana lere ibe makari mami kawe ha nita ngangom nita kai tawi nang dia ten tamia arda tamira kai daro Emmanuel kenuda pulapul pai kan hono yam songi na pura cheki on tho ba adu oja basanta si
ꯆꯞ ꯆꯥꯅ म्यूजियमꯒꯤ ꯀꯝꯄꯥꯎꯟꯗ ꯁꯥꯅꯅꯕ ꯍꯣꯠꯅꯕꯤꯕꯅꯦ ꯍꯣꯏ 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 ꯁꯤꯒꯤ ꯀꯩꯅꯣꯗꯤ ꯇꯧꯔꯒ ꯆꯞ ꯆꯥꯅ ꯑꯍꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯍꯤꯗꯥꯛ ꯄꯨꯛꯁꯦ ꯃꯣꯏ ꯅꯍꯥꯟ ꯄꯤꯗꯦ ꯑꯁꯤꯃ ꯇꯦꯛꯁꯅꯨ ꯇꯦꯛꯏꯁꯦ ꯀꯩꯁꯨ ꯀꯥꯏ ꯇꯦꯛꯏꯁꯦ ꯐꯔꯤꯕ ꯑꯁꯤꯃ ꯂꯩꯔꯦ ꯑꯁꯤꯃ ꯁꯨꯝ ꯄꯨꯅꯕ ꯄꯤꯕꯤꯔꯣ ꯏꯟꯗꯣꯟꯅ ꯑꯗꯩ ꯁꯤꯒꯨꯝꯕꯗꯁꯨ ꯑꯃ ꯂꯩꯔꯦꯕ ꯊꯥꯏꯅꯒꯤ ꯇꯤꯂꯨꯄꯨꯁꯦ ꯃꯈꯨꯝꯁꯦ ꯎꯆꯤ ꯁꯪꯅꯕꯒꯤ ꯁꯨꯝ ꯊꯝꯃꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯔꯪ ꯇꯧꯔꯒ ꯇꯤꯂꯨꯄꯨꯒꯁꯦ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯇꯤꯂꯨꯄꯨꯁꯦ ꯎꯕꯤꯔꯕ सिगी मई लेते सिगी बल्ब से थानबिरौने जात्रागिसे फी नुं खुदै मचागादि योमिब्रो येलिब्रो ओ मथक ते येले अदि सिदि चौबोर ओइना चौबोरने चौबोर ओइना तौ याम फजना अहनजिंगना याम फजना साबजानि द मतमदुददि ओमदा तौरमबजानि अरिबा याम नुक्सिबा असि करिनो पक्षीरो पक्षी लैरि से एल्यूमिनियम कइनोगी तीनगी पक्षी दिलपु हाय अखोइना मसे दिलपु से कथेन काबी सिंगनासु इमा इबेनासु सिनरमी अदगी युमदा फिरोन हापजु सिनै सोमदा कापो हिदाकपो अहन लै अमा अरिबा अमा लैरि असिगा थाइनगी मथाइ थाइनगी से शेर फलासे असिनेबा अदे शेर नुंसु लैये मसिमसु अहन ngam leira haji haji piramage lakipur शेर फलादि सुमर इम्फाल कथेन सिनबा मयाम लैदा इमा इबेन अदुबो से अरिबनी से मा अरिबा शेर फलानि शेरगी मतमदो अखोई पु होइने सिजनरंबा अखोई इंदोन सिजनरंबा नते इपुना सिजनरंबा पोषक सिंगदुनी अखोइना हाजि चरिबसे शेर फला हाय जिनि फला हाय से शेर नुंसु लैया इंदोना अदुसु पिने हाइदि अखोइगी युमजाउदो अदुना कैराकसे सुमाइना थाइ सोमदगी सिना असोमदै थागलैदना अखोइगिदना सोमदगी थाइ 구동 자못은 नुक्सिरबजानिदा सेइसदा लेरंबा फुंगा लाइरिदु कनोना पावना अदुनादि नोंपोक सोमदो ओरि मखारोमदा फम्मीसे फुंगादा फम्बजे मैति एं खलजे पावना मखारोमदनेबा इमा होइना अवांगलोमदनेबा नुपीना आदा अखोइदि फमनिंगबदा फम्मे को अखोइदि आंगांसिंगदि फमनिंगबदा फम्मे अदुमाइन तौदना तौवी याम नुक्सिबा मैतै युमजाउगी मौनी मसी तुम रेकॉर्ड तौजब लाक्सबनी अदो यारगदी बराक म्यूजियम एंड लाइब्रेरी दा ओजा बसंतन मसी चाप चाना कायहंदना नोन सिमक्ता ngasi ngarangi kangdon nate tam सी सिगी उपुसी अरिब कांगदोनी सुमो उपुसु पंगलै लेसनरसरे अखोई थोंनाव गासे थोंनाव की मवों गासे चीनी अगो थोंजाव दी से थोंजाव मते युमजाव थोंजाव की डिजाइन नि मपान फजना खेत लगा ओजाई मिंग आई ngangom ibomsa sing ओ चही दी क्या ai se chahi 62 adumai sure ओजिक करी hojik se ai se gaudi da lei ai school gi oja oil je apni keno da gaudi da ko ye physical instructor oil je apni school gi ओजा से ते पोपी रे hoi ai se pok ओ yum se gi aina nupa da aina ahan ओइ बलिना अहन की कनो ओरो hoi nga khune अहन की ओइ बम तोके दा कोई मैतै चना भी दे अतो मन ले होदो hoi atom su lei pun da lei mina bani akoi ni khak tang ba a अहन ओरगा इबोम चासु कौरा अखोई मैतै अदुम ले पिउ इबोम चा कौरि सि कइनो जबिद्या तमो विद्या से आई कोंट्रा 봄자시 나기 아ህlam나 누시보두가 아마 돈게바 이마데바 많이 보다 돈모디디 거기서 좀 만나자본데 मानदा बताओ कोई इबोम चा जा तोनबा द करीदा 아드님 좀 만나자 hoi adumai na सिदी युम सिदी मसीगी नुक्सिबा दारी सिके yang wangange dari se koi sidagi akoi sumang je kha thongakre sidai khatang hena kemo ka kha henga akoi thongki bise yam kana wangbudi oramde makoi khang pada रोंगी दी बराक वेली रोंगी दी
ꯗꯥꯔꯤꯁꯤ ꯀꯌꯥ ꯋꯥꯡꯉꯦ ꯋꯥꯡꯅꯗꯕ ꯃꯥꯜꯂꯦ ꯄꯥꯔꯇꯤꯁꯤ ꯂꯩꯒꯗꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕ ꯂꯩꯒꯗꯕꯁꯦ 2012 ꯂꯩꯒꯗꯕꯅꯤ ꯉꯁꯥꯏ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯄꯥꯕꯁꯦ 84 ꯑꯗꯨꯃꯥꯏꯅ ꯁꯨꯔꯦ ꯑꯁꯤꯒꯨꯝꯕ ꯌꯨꯝꯁꯤ ꯑꯩꯅꯗꯤ ꯊꯦꯡꯅꯖꯗ꯭ꯔꯦ ꯁꯦꯔꯤꯒꯤꯗꯨꯁꯨ ꯃꯩꯇꯩ ꯌꯨꯝꯖꯥꯎꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯃꯑꯣꯡ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯈ꯭ꯔꯦ ꯐꯤꯕꯝ ꯌꯥꯝ ꯁꯤꯁꯤꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯈ꯭ꯋꯥꯏ ꯑꯇꯣꯝꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯩꯈꯣꯏ ꯏꯅꯦ ꯕꯖꯔꯥꯅꯤ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯝꯕ ꯏꯃꯨꯡꯅꯤ ꯍꯧꯖꯤꯛ ꯄꯥꯎꯅꯝꯒꯤ ꯑꯣꯖꯥ ꯍꯩꯃꯥꯡꯒꯣꯒꯤ ꯌꯨꯝꯁꯦ ꯑꯣꯖꯥ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯦꯅꯦꯒꯤ ꯐꯣꯇꯣꯁꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣই ꯅꯦꯅꯦꯁꯦ ꯁꯤꯗꯒꯤ ꯌꯨꯝ ꯄꯥꯟꯕꯅꯦ ꯑꯥꯗ ꯁꯤꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯄꯥꯎꯅꯝꯒꯤ ꯍꯩꯃꯥꯡꯒꯣꯒꯤ ꯏꯃꯨꯡꯁꯤꯗ ꯁꯦꯞꯇꯦꯝꯕꯔꯗ ꯂꯩꯈꯤꯗꯕꯅꯤ ꯑꯗꯩ ꯃꯍꯥꯛꯁꯦ ꯆꯍꯤ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯥ 85 ꯑꯗꯨꯃꯥꯏꯅ ꯁꯨꯈ꯭ꯔꯦ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯅꯦꯅꯦꯁꯦ ꯃꯥꯅ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗ ꯕ꯭ꯔꯖꯔꯥꯅꯤ ꯗꯦꯕꯤ ꯃꯥꯡꯅ ꯄꯨꯝꯅꯃꯛꯀꯤ ꯑꯇꯣꯝꯕꯤ ꯁꯤꯅ ꯑꯩꯈꯣꯏ ꯀꯀꯥ ꯏꯌꯥꯏꯃ ꯃꯁꯤꯅ ꯉꯥꯉꯣꯝ ꯔꯥꯖꯦꯟꯗ꯭ꯔ ꯑꯩꯈꯣꯏ ꯀꯀꯥ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯍꯦꯛ ꯃꯊꯪꯗ ꯐꯃꯦꯟꯂꯣꯡꯒꯤꯁꯤꯅ ꯂꯥꯎꯕ ꯑꯗꯨꯒ ꯁꯤꯗꯤ ꯂꯥꯎꯕꯒ ꯈꯨꯕꯒꯁꯦ ꯐꯖꯅ ꯈꯦꯠꯅꯍꯜꯂꯦ ꯌꯥꯝ ꯈꯦꯠꯅꯅ ꯐꯖꯅ ꯍꯦꯛꯇ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯊꯒꯤꯁꯤꯅ ꯑꯁꯤꯐꯥꯎ ꯄꯨꯊꯣꯛꯇꯣꯏꯅꯤ ꯁꯤꯗ ꯄꯨꯊꯣꯛꯄꯅꯤ나 ꯑꯁꯤ ꯑꯅꯥ ꯊꯣꯛꯄꯤꯗꯅꯕ ꯂꯤꯛꯅ ꯊꯣꯛꯅꯕ ꯑꯁꯣꯝꯗꯅ ꯑꯩꯈꯣꯏ ꯃꯤꯊꯨꯡ ꯂꯟ ꯊꯨꯝꯅ ꯆꯤꯡꯕ ꯑꯣꯔꯣ ꯆꯪꯕꯤꯔꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯐꯃꯦꯟꯂꯣꯝ ꯊꯪꯕꯁꯤꯅ ꯄꯥꯛꯍꯟꯕ ꯑꯗꯨ ꯁꯤꯗꯤ ꯑꯆꯧꯕ ꯉꯥꯛꯇꯅꯤꯅꯦ ꯁꯤ ꯌꯦꯡꯉꯨꯗ ꯁꯤ ꯁꯨꯝ ꯆꯥꯕꯒꯤ ꯃꯃꯤꯒ ꯇꯥꯗꯦꯅꯦ ꯄꯩꯁꯥꯅ ꯂꯩꯒꯦ ꯍꯥꯏꯕ ꯑꯩ ꯐꯪꯉꯦ ꯁꯨꯝ ꯆꯥꯎ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯥꯡꯒꯣꯜꯒꯤ ꯆꯞ ꯆꯥꯕ ꯎꯆꯟ ꯇꯧꯔꯒ ꯁꯨ ꯈꯪꯉꯦ ꯑꯗꯨ ꯑꯗꯥ ꯆꯞ ꯆꯥꯅ ꯍꯥꯞꯄꯒ ꯇꯧꯔꯤꯁꯦ ꯃꯁꯤ ꯑꯇꯥꯡꯕꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯇꯣꯂꯦꯟ ꯈꯨꯟ ꯀꯁꯥꯔꯒꯤ ꯂꯝꯗꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯊꯤ ꯇꯥꯔꯗꯤ 6-7 ꯀꯨꯝꯕ ꯀꯣ 6-7 ꯀꯨꯝꯕ ꯁꯨꯕ ꯍꯧꯖꯤꯛ ꯉꯥꯉꯣꯝꯒꯤ ꯌꯨꯝꯖꯥꯎ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯂꯩꯕ ꯃꯐꯝꯁꯤ ꯌꯦꯡꯕ ꯂꯥꯛꯆꯕꯅꯤ ꯃꯁꯤ ꯎꯗ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯁꯤꯒꯤ ꯃꯆꯥꯛꯁꯤꯡꯁꯤ ꯍꯣꯜꯂꯦ ꯍꯥꯏꯔꯒ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯀꯝꯄꯥꯎꯟꯗ ꯆꯞ ꯆꯥꯅ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯃ ꯁꯥꯕꯁꯤ ꯑꯩꯈꯣই ꯏꯅꯥꯎ ꯄ꯭ꯔꯣꯐꯦꯁꯔ ꯔꯥꯖꯃꯅꯤꯒꯤ ꯃꯪꯂꯥꯟꯅꯤ ꯃꯁꯤ ꯌꯥꯕꯤꯕꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯏꯕꯣꯝꯆꯥ ꯑꯩꯈꯣই ꯍꯧꯖꯤꯛ ꯌꯨꯝꯕꯨ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯌꯨꯝꯕꯨ ꯑꯣꯖꯥ ꯕꯁꯟꯇꯒ ꯏꯅꯥꯎ ꯏꯕꯣꯝꯆꯥꯒ ꯒꯤ ꯈꯨꯠꯇ ꯂꯩꯕꯤꯔꯦ ꯏꯃꯥ ꯏꯕꯦꯝꯁꯨ ꯂꯩꯔꯤꯗꯅ ꯏꯃꯥ ꯅꯠꯇ꯭ꯔꯣ ꯂꯩꯔꯤꯗꯣ ꯏꯃꯥ ꯏꯕꯦꯝꯃ ꯂꯩꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯥꯟꯕꯤꯔꯒꯗꯤ ꯃꯁꯤ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯀꯝꯄꯥꯎꯟꯗ ꯆꯞ ꯆꯥꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯃ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯆꯥꯛ ꯆꯞ ꯃꯥꯟꯅꯕ ꯃꯆꯥꯛꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯌꯨꯝꯖꯥꯎꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯗꯨ ꯍꯧꯔꯛꯏꯕ ꯃꯤꯔꯣꯜꯗ ꯇꯥꯛꯄ ꯉꯝꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯔꯤ ꯑꯁꯥꯗꯨꯃꯛ ꯊꯨꯡꯕꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩ ꯊꯃꯣꯏꯗꯒꯤꯁꯨ ꯍꯥꯏꯖꯔꯤ ꯕꯔꯥꯛꯁꯤ ꯃꯅꯤꯡꯗ ꯑꯗꯨꯝ ꯂꯩꯔꯝ ꯅꯠꯇ꯭ꯔꯣ ꯁꯣꯝꯗ ꯕꯔꯥꯛꯁꯦ ꯑꯗꯣ ꯁ꯭ꯋꯥꯏꯒꯤ ꯇꯣꯂꯦꯟ ꯈꯨꯟꯒꯤ ꯁꯣꯝ ꯊꯪꯉꯛꯄ ꯕꯔꯥꯛ ꯈꯣꯡꯕꯥꯜꯂꯣꯝꯗ ꯂꯩꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯇꯨꯔꯦꯟ ꯁꯨꯝ ꯆꯥꯁꯤꯜꯂꯛꯇꯅ ꯍꯣꯏꯅꯦ ꯁꯤꯒꯤ ꯏꯪꯒꯣꯟꯁꯤꯒꯤ ꯋꯥꯡꯕꯁꯦ ꯑꯗꯨꯝ ꯕꯔꯥꯛꯅꯦꯕ ꯍꯣꯏꯅꯦ ꯎꯔꯦꯅꯦ ꯃꯁꯤꯅꯤ ꯇꯣꯂꯦꯟ ꯈꯨꯟꯗ ꯂꯥꯛꯆꯔꯒ ꯃꯩꯇꯩ ꯀꯁꯥꯔ ꯂꯝꯗꯝꯗ ꯌꯥꯝ ꯇꯥꯡꯅ ꯂꯩꯔꯤꯕ ꯉꯥꯉꯣꯝꯒꯤ ꯌꯨꯝꯖꯥꯎ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯌꯦꯡꯍꯟꯖꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯐꯝꯁꯤꯗ ꯄꯨꯕꯤꯔꯛꯇꯅ ꯌꯨꯝꯖꯥꯎ ꯑꯁꯤꯕꯨ ꯎꯍꯟꯕꯤꯔꯤꯕ ꯑꯣꯖꯥ ꯉꯥꯉꯣꯝ ꯕꯁꯟꯇ ꯑꯩ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯒꯤ ꯌꯨꯝꯕꯨ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯍꯧꯖꯤꯛꯇꯤ ꯒꯨꯋꯥꯍꯥꯇꯤꯗ ꯐꯤꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯏꯕꯣꯝꯆꯥ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯌꯦꯡꯕ ꯂꯥꯛꯆꯕꯁꯤꯗ ꯏꯅꯥꯎ ꯔꯥꯖꯃꯅꯤꯅ ꯍꯥꯏꯕꯗ ꯃ꯭ꯌꯨꯖꯤꯌꯝꯗ ꯃꯃꯥꯡꯗꯁꯨ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯣ ꯄꯤꯕꯤꯔꯛꯈ꯭ꯔꯦ ꯍꯥꯏꯌꯦ ꯉꯁꯤ ꯂꯥꯛꯆꯕꯗꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯏꯃꯨꯡꯗ ꯂꯩꯔꯝꯕ
ꯗꯤꯜꯂꯄꯨ ꯍꯥꯏ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯁꯨ ꯗꯤꯜꯂꯄꯨ ꯑꯗꯨꯝ ꯍꯥꯏ ꯃꯁꯤ ꯇꯤꯟꯅ ꯁꯥꯕꯗꯒꯤ ꯗꯤꯜꯂꯄꯨ ꯍꯥꯏꯕꯗꯒꯤ ꯇꯤꯟꯅ ꯁꯥꯕꯗꯨꯗꯒꯤ ꯊꯩꯗꯔꯒ ꯗꯤꯜꯂꯄꯨ ꯍꯥꯏꯔꯝꯕ ꯇꯥꯏ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯔ ꯐꯂꯥ ꯁꯦꯔ ꯅꯨꯡꯂꯣ ꯁꯦꯔ ꯑꯔꯤꯕ ꯁꯦꯔ ꯅꯨꯡꯅꯤ ꯁꯦꯔ ꯅꯨꯡꯅꯤ ꯑꯩꯈꯣꯏ ꯀꯦꯖꯤꯒꯤ ꯅꯠꯇꯦ ꯀꯦꯖꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯒꯤ ꯀꯦꯖꯤꯒꯤ ꯅꯨꯡ ꯑꯅꯤ ꯀꯦꯖꯤ ꯃꯈꯥꯏꯒ ꯑꯃꯒꯔꯥ ꯁꯦꯔ ꯐꯂꯥ ꯑꯔꯤꯕ ꯏꯕꯣꯝꯆꯥꯅ ꯄꯥꯏꯔꯤ ꯁꯦꯔ ꯐꯂꯥ ꯃꯃꯥꯡꯉꯩ ꯑꯍꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯅꯤ ꯑꯗꯒꯤ ꯑꯣꯖꯥ ꯕꯁꯟꯇꯅ ꯄꯥꯏꯕꯤꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯤꯗꯥꯛꯄꯨ ꯀꯩꯅꯣꯅꯤ ꯑꯔꯤꯕ ꯑꯗꯨꯝ ꯂꯦꯝꯅ ꯑꯉꯥꯡꯁꯤꯡꯅ ꯍꯨꯟꯆꯦꯛꯇꯅ ꯃꯥꯡꯈ꯭ꯔꯗꯧꯅꯤ ꯑꯗꯒꯤ ꯇꯥꯃꯣ ꯕꯤꯗ꯭ꯌꯥꯅ ꯄꯥꯏꯔꯤꯁꯤꯅ ꯁꯒꯣꯜꯒꯤ ꯆꯥꯕꯨꯛ ꯁꯒꯣꯜꯒꯤ ꯀꯔꯤ ꯍꯥꯏꯔꯁꯦ ꯁꯔꯥꯛꯆꯩ ꯅꯤ ꯗꯣꯟ ꯏꯕꯦꯝꯃ ꯂꯩꯔꯦ ꯃꯃꯧ ꯏꯕꯦꯝꯃ ꯃꯆꯥ ꯏꯕꯦꯝꯕꯔꯣ ꯀꯩ ꯃꯤꯡ ꯀꯧꯕ ꯅꯟꯗꯤꯇꯥ ꯀꯥꯏ ꯌꯨꯝ ꯀꯥꯏ ꯄꯥꯡꯒꯦ ꯇꯣꯂꯦꯟ ꯈꯨꯟꯅ ꯑꯗꯨꯝ ꯑꯣ ꯅꯨꯡꯉꯥꯏꯔꯦ ꯑꯗ ꯁꯤꯗ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯩꯇꯩ ꯌꯨꯝꯖꯥꯎꯁꯤ ꯁꯤꯃꯛ ꯁꯤꯒꯤ ꯃꯆꯥꯛꯁꯤꯡꯁꯦ ꯑꯃꯠꯇ ꯇꯦꯛꯍꯟ ꯀꯥꯏꯍꯟꯗꯅ ꯉꯁꯤ ꯐꯥꯎꯕ ꯌꯥꯝ ꯐꯖꯅ ꯁꯨꯝꯒ ꯆꯥꯗꯅ ꯐꯖꯅ ꯂꯤꯡꯅ ꯂꯩꯔꯤ ꯃꯁꯤ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯀꯝꯄꯥꯎꯟꯗ ꯆꯞ ꯃꯥꯟꯅꯅ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯃ ꯊꯝꯕꯁꯤ ꯏꯅꯥꯎ ꯔꯥꯖꯃꯅꯤꯒꯤ ꯃꯪꯂꯥꯟꯅꯤ ꯃꯪꯂꯥꯟꯁꯤꯗꯤ ꯃꯐꯥꯎꯅꯕꯤꯒꯦ ꯍꯥꯏꯔꯗꯤ ꯏꯕꯣꯝꯆꯥꯒ ꯏꯟꯗꯣꯟ ꯏꯕꯦꯝꯒ ꯑꯣꯖꯥ ꯕꯁꯟꯇꯒꯤ ꯈꯨꯠꯇ ꯂꯩꯔꯦꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯏꯟꯗꯣꯟ ꯏꯕꯦꯝꯃꯒꯤ ꯏꯃꯨꯡ ꯏꯕꯣꯝꯆꯥꯒꯤ ꯏꯃꯨꯡꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯇꯣꯂꯦꯟ ꯈꯨꯟꯒꯤ ꯌꯨꯝꯖꯥꯎꯗꯒꯤ ꯄꯨꯖꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯗꯤꯜꯂꯄꯨ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯗꯤꯜꯂꯄꯨ ꯍꯥꯏ ꯁꯣꯝꯗ ꯀꯁꯥꯔꯗꯁꯨ ꯗꯤꯜꯂꯄꯨ ꯑꯗꯨꯝ ꯍꯥꯏꯕ꯭ꯔꯥ ꯇꯤꯜꯂꯕꯨ ꯍꯥꯏꯁꯨ ꯃꯁꯤ ꯇꯤꯟꯅ ꯁꯥꯕ ꯎꯄꯨꯗꯒꯤ ꯑꯩꯈꯣꯏ ꯁꯝꯊꯔꯛꯑꯒ ꯊꯩꯊꯔꯛꯑꯒ ꯗꯤꯜꯂꯄꯨ ꯍꯥꯏꯖꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯈꯥ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯐꯤꯔꯣꯜ ꯊꯝꯕꯗ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯀꯩꯊꯦꯜ ꯀꯥꯕꯗꯁꯨ ꯀꯩꯊꯦꯜꯒꯤꯗ ꯊꯦꯜꯂꯨꯅꯕ ꯄꯣꯠ ꯆꯩ ꯅꯆꯤꯡꯕ ꯍꯥꯞꯄꯒꯁꯨ ꯀꯣꯛꯊꯣꯡ ꯉꯥꯗꯅ ꯄꯨꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯐꯥꯎꯕ ꯊꯦꯡꯅꯖꯍꯧꯋꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯐꯪꯖꯔꯛꯈꯤꯕꯗ ꯍꯥꯞꯂꯦꯝꯁꯤꯃ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯞꯂꯦꯟ ꯍꯥꯏꯕ ꯑꯗꯒꯤ ꯍ꯭ꯌꯨꯔꯤꯀꯦꯟ ꯑꯩꯈꯣꯏꯒꯤ ꯂꯥꯜꯇꯦꯟꯁꯤꯃ ꯂꯩꯔꯦ ꯂꯥꯜꯇꯦꯟꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯧꯖꯤꯛꯁꯨ ꯂꯥꯜꯇꯦꯟꯗꯤ ꯁꯤꯖꯤꯟꯅꯔꯤ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯑꯁꯤ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗ ꯎꯅꯔꯛꯇ꯭ꯔꯦ ꯇꯥꯃꯣꯁꯨ ꯎꯕꯤꯔꯝꯈꯤꯔꯣꯏꯁꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯇꯣꯡꯉꯥꯜꯂꯦꯕ ꯇꯣꯞ ꯃꯥꯏ ꯆꯦꯝꯅꯤ ꯒ꯭ꯂꯥꯁꯁꯦ ꯇꯣꯞ ꯄꯤꯑꯕꯁꯦ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯕ ꯀꯔꯤꯕ ꯁꯤ ꯃꯦꯗ ꯏꯟ ꯖꯔꯃꯅꯤꯅꯤ ꯃꯥꯏ ꯀꯣꯝꯐꯨꯁꯦ ꯑꯗꯨꯏꯁꯨ ꯃꯣꯏ ꯖꯤꯡꯒ ꯑꯣꯏꯔꯒꯁꯨ ꯃꯥꯁꯦ ꯌꯥꯝ ꯊꯥꯏ ꯌꯥꯝ ꯊꯥꯏꯌꯦꯕ ꯌꯥꯝ ꯊꯥꯏ ꯇꯥꯇꯥꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯇꯥꯇꯥꯗꯩ ꯍꯦꯟꯅ ꯊꯥꯏ ꯑꯆꯧꯕ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯒꯤ ꯈꯨꯗꯣꯡꯁꯤꯁꯨ ꯅꯍꯥꯟ ꯅꯍꯥꯟ ꯄꯨꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯨꯗꯣꯡꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯒ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯄꯨꯒ ꯈꯦꯠꯅꯔꯤꯁꯦ ꯍꯤꯗꯥꯛꯄꯨ ꯍꯥꯏꯔ ꯁꯤꯁꯨ ꯍꯤꯗꯥꯛꯄꯨꯅꯤ ꯑꯗ ꯁꯤꯅ ꯈꯨꯠꯇ ꯄꯥꯏꯔꯒ ꯁꯤꯒꯤ ꯃꯆꯤꯟꯁꯤꯗꯩꯁꯤꯗ ꯆꯤꯡꯗꯣꯏꯅꯤ ꯑꯆꯤꯟꯅ ꯑꯗꯨꯒ ꯍꯤꯗꯥꯛꯄꯨ ꯍꯥꯏꯇꯥꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇꯣꯡꯖꯩ ꯃꯔꯤ ꯄꯥꯜꯂꯒ ꯆꯤꯡꯗꯣꯔꯤꯕ ꯏꯁꯤꯡꯗꯤ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯇꯣꯏ ꯅꯠꯇ꯭ꯔꯣ ꯏꯁꯤꯡꯗꯤ ꯂꯣꯏ ꯍꯥꯞꯄꯤ ꯏꯁꯤꯡꯗꯤ ꯂꯣꯏ ꯍꯥꯞꯄꯤꯅꯦ ꯁꯤꯅꯤ ꯑꯗꯩꯗ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯁꯤꯅ ꯁꯦꯔꯒꯤ ꯅꯨꯡ ꯁꯦꯔ ꯀꯌꯥꯅꯣ ꯁꯤꯅ ꯁꯦꯔ ꯑꯃ ꯁꯤꯅ ꯁꯦꯔ ꯑꯃ ꯁꯤꯅ ꯁꯦꯔ ꯃꯈꯥꯏ ꯏꯔꯤꯁꯤꯒꯁꯨ ꯆꯞ ꯆꯥꯅ ꯁꯦꯔ ꯑꯃꯁꯤ ꯁꯦꯔ ꯑꯃꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯦꯇ꯭ꯔꯤꯛ ꯁꯤꯁꯇꯦꯝꯗ ꯑꯩꯈꯣꯏꯅ 1 kgꯗ 1000 ꯒ꯭ꯔꯥꯝꯅ ꯁꯥꯔꯦ ꯑꯗꯨꯒ ꯃꯁꯤ ꯑꯣꯏꯔꯤꯁꯤꯅ 933 ꯒ꯭ꯔꯥꯝꯅ ꯁꯥꯕ ꯑꯁꯤꯅꯤ ꯈꯦꯠꯅꯔꯤꯁꯦ ꯑꯗꯨꯅ ꯁꯤꯅ ꯍꯥꯞ ꯁꯦꯔꯒꯤ ꯅꯨꯡ ꯑꯃꯒ ꯃꯁꯤ ꯍꯧꯖꯤꯛ ꯎꯕ ꯐꯪꯗ꯭ꯔꯕ ꯑꯔꯤꯕ ꯑꯦꯟꯇꯤꯛ ꯑꯣꯏꯔꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯀꯥꯡꯕꯨꯁꯤꯁꯨ ꯂꯩꯔꯝꯃꯤ ꯑꯍꯟꯁꯤꯡ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯁꯥꯔ ꯂꯝꯗꯝꯒꯤ ꯑꯍꯟꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤꯒꯤ ꯅꯠꯇꯦ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯅꯠꯇ꯭ꯔꯣ ꯁꯒꯣꯜ ꯀꯥꯡꯖꯩ ꯍꯣꯀꯤꯒꯤ ꯁꯒꯣꯜ ꯅꯠꯇꯦ ꯀꯥꯡꯖꯩ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯕꯁꯤꯃ ꯃꯁꯤꯅ ꯇꯥꯛꯏ ꯑꯔꯤꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎꯁꯤꯗ ꯐꯪꯖꯔꯛꯄ ꯃꯁꯤꯈꯩꯅꯤ ꯃꯁꯤ ꯄꯥꯎꯗꯝꯖꯔꯒ ꯄꯥꯎꯗꯝꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯤꯡ ꯂꯩꯀꯣꯜ ꯁꯨꯝ ꯑꯩꯍꯥꯛꯅ ꯅꯣꯡꯂꯨꯛꯆꯔꯤ